Lay Ingkhol da Layriba Yumsing Cabinet na Warep Lauduna Kairau Block ki Langtrai Lokolda Sagani Haina Taurang Toriba Adu Yaning de Haina Lay Ingkhol Youth Development Organization LYDO gi President Konjengbam Roki na Fongdo Kray. Ngasi Lay Ingkhol Community Hall da Pangthokiba Paugi Mifom Amada ke Roki na Makataraduna Haukiba December gi tang ahum da Famkiba Lenga ki Cabinet Mifom na Lay Ingkhol gi Yumsing asi Sanaba Kairau Block ki Langtrai Lokolda Lampiragani Haiba Haina Loukhiba Warep asi Lay Ingkhol ki Miyam na Yaningde Warep asi Lengak na Handok Piu Lay Ingkhol asi Ningthaugi Haktaktagi Leprosi Naraba Miyoi Singi Leifam Oina Piramdaba Mafamne Mafam asida punna Yumthong Chamaga Yankhai Taruk Apunba mi masing na Chamapan Kuntra Taruk ni Voter masing na Chamriga Marfugani Pan Leire Mafam asi High Court of Manipur na Lausilagani Haire Mafam asida Ahangba area kaya Lady Masi Oina Lausen View, Karigumba, Lausen the Bayadi, Hairagana, Langakna, Wankai, Esi Manung Chana Leba, Mafam da Matamga Chanaba, Yum Sabi do not PBU, Ipa Ipugi Haktak Tagi Laba, Lam Asi, Karigumba, Langak Nanam Fuda, Lausen Nanabahot Narabadi, Lay Ingkhol Gimiamna, Tawai Tarabasu, Mapam Asi, Tadok Loy Haike. Koigi lamse koina ipai bu haktaktagi soronoron phumdana hallaman kya lairon sindana hingiba moijabanina koina hygienic badi state government na lawdabe yati harikasu tahoriba lam yum singse thambiramaga hangiba lamang tumang myamse oina lawbi sida mogi infrastructure myam tobi waina matam kya di takna lakpasida khogi wasiba moina tabi dadana hedang mi matagum tawbasisu paliba lengak sida akoina Yaragadi Migi Minusida, Koina Kundalitan Sai Humdrama Fu and Kundarak, Pasigi Matuna, Nusira de Masiams and Tambiramo and Hygienic Bane. Adu Kundalita Lady Bazagasi, the Sopira can have some the High Court as Queen Appeal Sim de Togeri. Lay Ingkhol Kusem Laymarol Apunba Liklagi President Koizam Yumsang Bina Fongtora Kibada Mafam Asida Pokuna Layrakpa Chahi Marfu Surakle Mafam Asida Leprosi Naba Soinairaba Miyoi Singi Layfam Oiba Maramna Mafam Asigi Mapa Yorakpada Machil Kumnaraga Chatnarami Masidanatana Tangnaba Laikaida Harau Kumhai Amadi Lila Yengba Chatpada Tongana Intoklaga from Tamnarami Lengak na mafam asi namfuda launana bahot na bada security sting na combing operation chathabagumna laktuna miyoi amata yumdagi mapal namfuda sahi tawhan khibani hauzik khutyek lawre haibigi namada fangfam thokpa kheti puron lawba laklo hairiba adu lawba ngamloi lengak na wangkhai esigi manungda mafam chaba yengduna yum sabiduna hongdok piba natragadi Lay Ingkhol asi tumna mai thadok piu haike Sarkar na pami base karino akhoi mayam se moi hatu aga thongaga saba na pami bara karino wahang amadi hangninge Lay Ingkhol parja singsina Lay Ingkhol gi parja singsina hingiba khuing se kamaina hinge haidi mina yengning daba tukun jaba mafam sida mu hai ko sina kari wakhandagi pamdana akhoi bu tumi kang dauna sakhro haina tali sibu kari wakhan o haibase aina hadin amakoi da hangningi Sarkar na nungsibidana miyoi bagi phangpham thokpa phammaga loina sem saba loira kanda lohoi hongdaba yadare hairagadi akoi wangkhai ge manungda pibiu asisu tabiba kauba leitragadi mafam sida akoi sirasu sini akoi kadai da su hongaroi haina arepa oirage haina khalle